ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯏꯕꯦꯝꯍꯜ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯕꯦꯝꯍꯜ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯃꯁꯛ ꯏꯊꯤ ꯊꯤꯕꯗ ꯅꯠꯇꯅ ꯃꯁꯝ ꯍꯧꯗꯕ ꯆꯤꯔꯥꯏ ꯇꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯕꯦꯝꯍꯜ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯀꯨꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯁꯤꯗ ꯑꯃꯨꯛ ꯁꯥꯒꯩꯒꯤ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯜ ꯃꯅꯥꯎꯅ ꯐꯥꯎꯕ ꯏꯕꯦꯝꯍꯜꯕꯨ ꯅꯣꯛꯅꯕꯤꯕ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯏꯕꯦꯝꯍꯜꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯍꯥꯏꯕꯕꯨ ꯃꯄꯥꯒ ꯃꯕꯣꯛꯀ ꯈꯛꯇꯅꯤ꯫ ꯏꯕꯦꯝꯍꯜ ꯉꯁꯤꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡꯗ ꯃꯄꯤꯔ ꯆꯦꯟꯅ ꯍꯤꯞꯂꯤ꯫ ꯑꯩꯒꯤꯁꯨ ꯏꯕꯦꯝꯍꯜꯗꯨꯕꯨ ꯆꯥꯛ ꯆꯥꯈ꯭ꯔꯕꯔꯣ? ꯏꯕꯦꯝꯍꯜꯒꯤ ꯃꯃꯥꯅ ꯈꯨꯝꯂꯩ꯫ ꯆꯥꯗ꯭ꯔꯤ ꯏꯃꯥ ꯍꯜꯂꯛꯂꯒ ꯆꯥꯅꯤ ꯍꯥꯏꯗꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯣ ꯑꯗꯨꯗꯤ ꯑꯩꯒ ꯆꯥꯃꯤꯟꯅꯔꯨꯔꯒꯦ꯫ ꯏꯁꯨ ꯅꯨꯄꯤ ꯀꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ? ꯂꯥꯛꯑꯣꯅꯦ ꯑꯕꯣꯛ ꯍꯜꯂꯛꯑꯦ, ꯆꯥꯛ ꯊꯥꯡꯗꯣꯔꯣꯅꯦ ꯅꯪꯕꯣ꯫ ꯏꯕꯦꯝꯍꯜꯒꯤ ꯃꯄꯥꯅ ꯏꯃꯥ ꯑꯅꯥꯕ ꯍꯪꯉꯨ ꯆꯠꯂꯨꯕꯗꯣ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯔꯣ ꯏꯃꯥꯕꯣ? ꯑꯗꯣ ꯃꯣꯏꯒꯤ ꯑꯅꯥꯕꯗꯨꯕꯨ ꯈꯔ ꯐꯥꯎꯔꯕꯣ ꯏꯃꯥ? ꯃꯗꯨ ꯐꯔꯛꯇꯕꯅ ꯐꯔꯦꯗ, ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩꯌꯦ꯫ ꯑꯩꯗꯤ ꯃꯣꯟꯅ ꯅꯝꯃꯒꯔ ꯀꯩꯅꯣ ꯍꯥꯠꯇꯣꯛꯈ꯭ꯔꯣꯅ ꯍꯥꯏꯔꯕꯅꯤ꯫ ꯑꯦ ꯑꯅꯥꯕ ꯍꯪꯉꯨ ꯆꯠꯈ꯭ꯔꯒ ꯏꯃꯥꯅ ꯃꯤ ꯑꯅꯥꯕꯗꯨꯕꯨ ꯃꯣꯟꯅ ꯅꯝꯃꯒ ꯍꯥꯠꯇꯣꯛꯈ꯭ꯔꯣꯅ ꯍꯥꯏꯔꯝꯃꯤꯕ? ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ, ꯏꯃꯥ ꯅꯪ ꯃꯇꯨꯡꯗꯗꯤ ꯑꯅꯥꯕꯒ ꯑꯃꯨꯛꯇ ꯆꯠꯄꯤꯔꯅꯨꯀꯣ, ꯑꯝꯇ ꯆꯠꯄꯤꯔꯅꯨ ꯍꯪꯕꯒ꯫ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯠꯇꯦꯅꯦ, ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯤꯕꯅꯤꯅꯦ꯫ ꯑꯩꯈꯣꯏ ꯇꯅꯨꯕꯤꯗꯨꯕꯨ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯍꯤꯗꯥꯛ ꯊꯛꯆꯤꯜꯂꯒ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯐꯨꯕꯤ ꯍꯥꯏꯅꯦ, ꯏꯁꯤꯡ ꯍꯩꯖꯤꯜꯂꯒꯁꯨ ꯐꯨꯏ ꯍꯥꯏꯅꯦ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯨ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ? ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯆꯥꯛꯅ ꯈꯨꯠꯂꯥꯝ ꯆꯥꯗ꯭ꯔꯀꯥꯟꯁꯤꯗ ꯅꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯀꯔꯥꯏ ꯂꯩꯒꯦ ꯌꯦꯡꯉꯨ, ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣꯌꯨ꯫ ꯐꯃꯨꯡꯗ ꯂꯩꯍꯧꯗꯥꯏꯅꯦ ꯃꯥꯕꯨ? ꯏꯕꯦꯝꯍꯜ ꯅꯕꯣꯛ ꯂꯥꯛꯏꯅꯦꯍꯦ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯣ ꯂꯥꯛꯑꯣ꯫ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ꯫ ꯀꯔꯤꯒꯤ ꯆꯥꯅꯤꯡꯗ꯭ꯔꯤꯅꯣ? ꯂꯥꯛꯑꯣꯅꯦ ꯅꯕꯣꯛ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯤꯅꯦ꯫ ꯏꯕꯦꯝꯍꯜ ꯂꯥꯛꯑꯣꯅꯦ ꯑꯕꯣꯛꯀ ꯆꯥꯛ ꯆꯥꯔꯁꯤꯅꯦ꯫ ꯑꯕꯣꯛ ꯆꯥꯔꯣ, ꯑꯩ ꯆꯥꯅꯤꯡꯗꯦ꯫ ꯂꯥꯛꯑꯣꯁꯦ ꯏꯄꯥꯁꯨ ꯅꯕꯣꯛꯀ ꯆꯥꯔꯤꯉꯩꯗꯨꯗ ꯈꯔ ꯌꯥꯎꯍꯧꯒꯦ꯫ ꯄꯥꯕ ꯑꯕꯣꯛꯀ ꯆꯥꯃꯤꯟꯅꯔꯣ, ꯑꯩ ꯆꯥꯅꯤꯡꯗꯦ꯫ ꯏꯁꯨꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯕꯤꯔꯨꯔꯒꯦ ꯏꯍꯦ ꯏꯁꯨꯁꯤ ꯀꯞꯂꯤꯕ ꯃꯥꯜꯂꯦꯅꯦ꯫ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯏꯁꯨꯕꯨ? ꯀꯞꯀꯅꯨꯁꯦ, ꯏꯁꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤꯗ꯫ ꯑꯗꯨꯒꯅꯦ ꯏꯁꯨꯅꯦ ꯋꯥꯈꯜ ꯍꯟꯊꯕ, ꯊꯧꯅꯥ ꯍꯟꯊꯕ ꯌꯥꯗꯦꯀꯣ꯫ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ꯫ ꯃꯕꯣꯛꯅ ꯏꯕꯦꯝꯍꯜꯕꯨ ꯊꯦꯝꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯣꯛꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯃꯁꯨ ꯏꯕꯦꯝꯍꯜꯕꯨ ꯑꯋꯥꯕ ꯃꯤꯀꯨꯞ ꯈꯔ ꯀꯥꯎꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒ ꯃꯕꯣꯛꯅ ꯏꯕꯦꯝꯍꯜꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯄꯨꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯂꯥꯏꯐꯝꯁꯤꯗꯤꯅꯦ ꯊꯃꯣꯏ ꯁꯦꯡꯅꯕꯨ ꯅꯤꯖꯔꯗꯤ ꯂꯣꯏꯅ ꯐꯪꯉꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯂꯥꯛꯑꯣ ꯊꯃꯣꯏ ꯁꯦꯡꯅꯅꯦ ꯏꯁꯨꯅ ꯑꯄꯥꯝꯕꯗꯣ ꯅꯤꯖꯔꯨ ꯂꯥꯛꯑꯣ꯫ ꯑꯕꯣꯛꯅ ꯅꯁꯨ ꯑꯩꯕꯨ ꯂꯥꯏꯐꯝ ꯀꯌꯥꯗ ꯄꯨꯗꯨꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯂꯥꯏꯗ ꯈꯨꯔꯨꯝꯗꯨꯅ ꯅꯤꯍꯜꯂꯤꯁꯦ ꯐꯅꯗꯤ ꯌꯥꯝꯃꯦꯀꯣ꯫ ꯑꯗꯨꯕꯨ ꯅꯁꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯨꯡꯕ ꯀꯧꯕ ꯂꯩꯇꯦꯀꯣ ꯑꯕꯣꯛ꯫ ꯐꯪꯒꯅꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯂꯥꯏꯗꯅꯦ ꯊꯃꯣꯏ ꯁꯦꯡꯅꯗ ꯅꯤꯕꯗ ꯀꯜꯂꯨ꯫ ꯑꯗꯨꯒꯅꯦ ꯑꯐꯕ ꯄꯣꯠ ꯑꯃ ꯐꯪꯅꯕ ꯇꯥꯟꯅꯕ ꯍꯥꯏꯕꯁꯦ ꯇꯔꯥꯏꯅ ꯍꯦꯛꯇ ꯐꯪꯗꯕꯅꯤꯀꯣ꯫ ꯍꯣꯠꯅꯕ ꯀꯟꯕ, ꯈꯥꯡꯕ ꯀꯟꯕꯗ ꯅꯠꯇꯅ ꯉꯥꯏꯕ ꯀꯟꯕ ꯑꯃ ꯆꯪꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯏꯗꯅꯦ ꯅꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯔꯔꯣ꯫ ꯃꯕꯣꯛꯀ ꯏꯕꯦꯝꯍꯜꯒꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯕꯣꯛ ꯏꯕꯥꯅꯤꯁꯦ ꯌꯨꯝꯗ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ? ꯌꯨꯝꯗ ꯍꯟꯗꯛ ꯋꯥꯠꯂꯤ, ꯏꯕꯥꯅꯤꯅꯦ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯁꯤ꯫ ꯍꯟꯗꯛꯅ ꯀꯔꯝꯕ ꯑꯃꯥꯏꯕꯤꯅꯣ ꯑꯕꯣꯛ? ꯏꯕꯥꯅꯤ ꯌꯦꯡꯗꯕ ꯆꯠꯇꯕ ꯑꯃꯥꯏꯕꯤꯁꯦ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯧꯗ꯭ꯔꯤꯕ ꯁꯝꯁꯦ ꯐꯍꯟꯕ ꯉꯝꯕꯗꯤ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤꯕꯣ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯗꯒꯤ ꯐꯅꯤ ꯍꯥꯏꯅ ꯂꯧꯊꯣꯛꯈꯤꯕ, ꯆꯥꯊꯣꯛꯈꯤꯕ ꯉꯥꯛꯇ꯫ ꯍꯣꯏꯅꯦ ꯑꯗꯨ ꯀꯅꯥ ꯈꯪꯅꯦ, ꯐꯠꯇꯕ ꯆꯥꯝꯃꯗ ꯑꯐꯕ ꯑꯍꯩꯕ ꯑꯃ ꯌꯥꯎꯔꯝꯂꯕꯗꯤ꯫ ꯍꯟꯗꯛꯀꯤꯁꯤꯗꯤ ꯌꯥꯝ ꯍꯩ ꯍꯥꯏ, ꯑꯉꯥꯡꯁꯨ ꯑꯣꯏꯔ ꯃꯥꯜꯂꯤ, ꯅꯧꯅ ꯑꯃꯥꯏꯕ ꯆꯪꯂꯛꯄꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯁꯦ ꯈꯨꯠ ꯌꯥꯝ ꯆꯥꯗꯦ,
ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯩ ꯍꯥꯏꯅꯦ ꯏꯕꯦꯝꯍꯜꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯌꯦꯡꯉꯤꯁꯦ ꯐꯅꯗꯤ ꯌꯥꯝꯃꯦꯕꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯝꯁꯤꯗꯤ ꯍꯧꯗꯧ ꯃꯥꯟꯗ꯭ꯔꯦꯗꯕꯣ 이수 누피 푸닝 픽타가누냐 캉마 깔루냐 까나나 캉니 라이 마얌나 이수기 마멀 얌나 사마마 시엠투나 탐람바수 탐람마니야보 이비엠 할가 마보카도 와리 녹나 녹나 아마이바나 하두기 마낙다 옌두나 히다 크라 뿌라가 윰다 할락람미 윰 여우바가디 마시가 마마가나 이슬랑람미 마보카 이비엠 할가다 이마가 파자닝바나 ngaurabi 이사 누피게세 한디하 레이다나 마치에나 가사이데 사키바부 하우직다 윰기 타이번강 로이라간다 할레이냐 하이 아이코야니 살루리시야 빵짜짜 잣바 만브라 하 그이가나 베이서우세 랑이부누 노이나 나티 이마나 이사이빔 하기 마삼세 하우로이다부 마꼭시기 삼하웅나바네 하이다나 라이 쿠람민네나 아둠 짤리부두부 까리기노 이마나 두마이나 이사시다 타스바 삐삐드나 망할린 마땀세 까얌디 꾸이라 아마시수 마보기 와다 타자다나 망라니가 사가든 레이시부 나티 낭부 까얌 파자닝게 하 삼수 하우로이다바 삭수 파자우 야로이다바 이마 사월라까누고 나트라가 노예니 까다이드노 라이닝브라 까다이드노 마 사케게 사크로 곡당기시디 마치에나 하이락바니 마보옥나무 하이 ꯍꯤꯡꯁꯥꯕꯤ ꯃꯁꯥꯗ ꯐꯖꯕ ꯊꯤꯕ ꯌꯦꯡꯂꯒ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯤ 이수 이비엠ꯍꯜꯅ ngasi masam ꯍꯧꯗ꯭ꯔꯤꯕꯁꯦ ꯅꯪꯅꯅꯤꯅꯦ ꯑꯦ ꯑꯩꯅꯅꯦ ꯍꯥꯏꯕ ꯏꯃꯥꯒꯤꯗꯣ ꯅꯠꯇꯦ ꯑꯩꯅ ꯃꯥꯒꯤ masam ꯍꯧꯗꯅ ꯄꯣꯛꯂꯣꯅ ꯍꯥꯏꯈꯤꯕꯔꯣ ꯍꯥ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯅ ꯅꯆꯥꯅꯨꯄꯤ 이비엠ꯍꯜꯅ ꯃꯤꯔꯣꯜꯂꯤꯉꯩꯗ ꯅꯪ ꯅꯊꯤꯕꯣꯡ ꯌꯥꯎꯗꯅ ꯆꯥꯍꯩꯗꯕ ꯃꯌꯥꯝ ꯑꯃ ꯆꯥꯈꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯇꯤꯟ ꯀꯥꯡ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯒꯤꯅꯤ ꯂꯥꯏꯅ ꯅꯪꯉꯣꯟꯗꯗꯤ ꯇꯥꯏꯅꯗꯗꯅ ꯏꯁꯨꯁꯤꯗ ꯑꯣꯏꯅ ꯇꯥꯏꯅꯔꯒ ꯑꯁꯨꯝꯅ ꯄꯣꯛꯂꯛꯂꯤꯕ ꯈꯪꯂꯕ꯭ꯔꯥ ꯑꯣ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯔꯅꯨꯋꯣ ꯂꯥꯏꯗ ꯑꯣꯏꯅ ꯇꯥꯏꯅꯔꯨꯔꯣ ꯑꯗꯨꯒꯤꯅꯤꯅꯦ ꯂꯥꯏꯗ ꯇꯥꯏꯅꯕ ꯆꯠꯂꯤꯁꯦ ꯃꯆꯦꯅ ꯆꯠꯂꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯝꯂꯒ ꯆꯠꯄꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ ꯅꯪꯗꯤ ꯇꯧ ꯌꯥꯗ꯭ꯔꯣ ꯇꯧꯅꯤꯡꯗ꯭ꯔꯒ ꯅꯋꯥꯗꯣ ꯅꯥꯏꯈ꯭ꯔꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯁꯛꯁꯤꯡꯗꯣ ꯆꯍꯤꯗꯤ ꯑꯩꯒꯕꯨ ꯃꯥꯟꯅꯔꯝꯂꯅꯤꯅꯦ ꯑꯗꯨꯒ ꯑꯉꯥꯡ ꯁꯥꯗꯅ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩ ꯂꯩꯅꯦ 이마 아복싱 ꯑꯁꯤ ꯑꯩ ꯈꯨꯠꯇ ꯁꯤꯅꯤꯀꯣ ꯑꯗꯨ ꯍꯥꯏꯔꯨꯅꯨ ꯀꯣ ꯅꯄꯥꯗꯨꯕꯨ ꯇꯥꯛꯊꯣꯛꯂꯒꯅꯦ ꯐꯨꯍꯟꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅꯅꯤ ꯅꯕꯣꯛꯅ ꯃꯁꯣꯡ ꯐꯟꯅ ꯉꯥꯡꯂꯤꯕꯁꯤ ꯅꯣꯏꯗꯤ ꯀꯤꯗꯤ ꯀꯤꯕ ꯑꯣꯏꯔꯦꯗꯅ 이수 ꯅꯨꯄꯤꯗꯣ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕ꯭ꯔꯅꯦ ꯑꯕꯣꯛꯇꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤ ꯀꯣꯟꯁꯤꯟꯅꯔꯤꯉꯩꯗ 이수도 ꯀꯔꯥꯏ ꯆꯠꯈ꯭ꯔꯦꯒ ꯑꯃꯠꯇ ꯎꯍꯧꯗ꯭ꯔꯦꯅꯦ 이비엠ꯍꯜꯗꯤ ꯃꯃꯥꯒ ꯃꯆꯦꯒꯅ ꯉꯥꯡꯕꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯀꯞꯇꯨꯅ ꯆꯦꯟꯈꯤꯕꯅ ꯂꯕꯨꯛ ꯂꯃꯥꯡ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ 이비엠ꯍꯜꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤꯅ ꯃꯥꯅ ꯆꯦꯜꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯆꯠꯂꯝꯃꯤ 이비엠ꯍꯜꯒꯤ ꯃꯇꯧꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯎꯃꯪꯒꯤ ꯂꯩꯔꯦꯝꯕꯤ ꯑꯃꯅ ꯎꯔꯝꯃꯤ ꯑꯗꯨꯒ 이비엠ꯍꯜꯒꯤ ꯑꯋꯥꯕꯗꯨꯁꯨ ꯈꯪꯂꯝꯃꯤ ꯉꯁꯤꯗꯤ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯍꯜꯂꯒꯦ ꯑꯗꯨꯗꯤ ꯑꯩꯁꯦ ꯁꯝ ꯌꯣꯟꯕꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯃꯉꯣꯟꯗ ꯌꯣꯟꯁꯤꯜꯂꯒꯦ ꯑꯩꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯔꯥꯏꯗꯅꯣ ꯑꯗꯨꯒ ꯑꯩꯅ ꯆꯠꯇꯣꯏꯁꯤꯅ ꯀꯗꯣꯝꯗ ꯑꯩꯕꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯔꯣꯏꯁꯤꯔ ꯅꯠꯇ꯭ꯔꯒ ꯏꯁꯥ ꯏꯊꯟꯇ ꯐꯤꯁꯤꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯁꯤꯔ ꯑꯕꯣ ꯄꯥꯄꯥ ꯑꯄꯪꯕꯤ ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯥꯡꯍꯟꯈ꯭ꯔꯒꯦꯀꯣ ꯑꯣ ꯏꯁꯨ ꯅꯨꯄꯤꯌꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦꯍꯦ ꯑꯕꯣꯛꯀꯤ ꯁꯝꯁꯦ ꯑꯃꯨꯛꯇ ꯂꯧꯕꯤꯌꯨꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯀꯔꯤꯝ ꯆꯥꯔꯛꯇꯕ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯏꯁꯨꯅ ꯑꯕꯣꯛꯀꯤ ꯁꯝꯁꯤ ꯂꯧꯕꯤꯔꯗꯤ ꯑꯩ ꯀꯔꯤꯅꯣꯃꯇ ꯄꯨꯛ ꯊꯟꯅ ꯆꯥꯔꯨꯒꯦꯅꯦ ꯁꯝ ꯍꯥꯏꯕ ꯁꯝꯁꯨ ꯌꯣꯟꯅꯕ꯭ꯔꯣꯕꯣ ꯌꯣꯟꯗꯗꯤ ꯀꯩꯅꯣ ꯑꯕꯣꯛ ꯌꯣꯜꯂꯤꯁꯤꯗꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯃꯥꯏ ꯅꯃꯤꯠ ꯅꯀꯣꯛꯀꯥꯗꯣ ꯐꯤꯗꯨꯅ ꯂꯣꯏꯅ ꯌꯦꯠꯁꯤꯟ ꯈꯨꯝꯖꯤꯜꯂꯤꯕꯗꯨꯕꯣ ꯑꯕꯣꯛ ꯅꯁꯨꯁꯦ ꯏꯃꯥ ꯅꯠꯇ꯭ꯔꯕꯤ ꯃꯥꯂꯦꯝꯁꯤꯗ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯐꯤꯁꯤꯅ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤꯅꯤ 이헤 ꯁꯛ ꯊꯤꯕꯕꯨ ꯂꯣꯠꯂꯒ ꯐꯅꯕ꯭ꯔꯣ ꯀꯔꯥꯏꯅꯣ ꯑꯕꯣꯛ ꯌꯦꯡꯒꯦ ꯐꯤꯗꯨ ꯂꯧꯊꯣꯛꯑꯣꯅꯦ ꯏꯀꯥꯏꯌꯦꯕꯣ
ꯑꯕꯣꯛꯇ ꯏꯀꯥꯏꯔꯗꯤꯅꯦ ꯄꯩꯖꯕ ꯃꯥꯡꯒꯅꯤꯀꯣ ꯀꯗꯥꯏ ꯐꯤꯗꯨ ꯂꯧꯊꯣꯛꯑꯣ ꯑꯗꯨꯅꯤꯗꯅ ꯏꯁꯨꯕꯨ ꯊꯤ ꯀꯥꯏꯅ ꯊꯤꯗꯦ ꯀꯨꯆꯨ ꯈꯔ ꯃꯨꯕꯩ ꯋꯥꯅꯤ ꯉꯧꯔꯗꯤ ꯐꯖꯅꯤ ꯃꯥꯏ ꯆꯥꯝꯕꯁꯤꯁꯨ ꯆꯥꯝꯗ꯭ꯔꯗꯤ ꯐꯖꯅꯤ ꯁꯛ ꯊꯤꯕ ꯅꯠꯇꯦ ꯅꯪꯗꯤ ꯁꯝ ꯑꯃꯠꯇ ꯍꯧꯗꯦꯗꯅ ꯁꯤꯕꯨ ꯅꯃꯥ ꯄꯨꯛꯅꯨꯡꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯝꯆꯥꯕꯤꯅ ꯆꯥꯈ꯭ꯔꯤꯔꯣ ꯏꯃꯥ ꯄꯨꯛꯅꯨꯡꯒꯤꯅꯦꯕꯣ ꯅꯃꯥꯒ ꯅꯄꯥꯒꯅ ꯏꯁꯨꯅ ꯃꯤꯔꯣꯜꯂꯤꯉꯩꯗ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯍꯥꯠꯄ ꯌꯥꯗꯕ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥ ꯍꯥꯠꯂꯝꯒꯅꯤ ꯑꯗꯣ ꯉꯁꯤꯗꯤꯅꯦ ꯑꯕꯣꯛꯅ ꯂꯣꯏꯅ ꯐꯍꯜꯂꯅꯤꯗ ꯑꯕꯣꯛ ꯑꯩꯗꯤ ꯁꯤꯔꯨꯔꯒꯦꯅ ꯂꯦꯞꯈ꯭ꯔꯦ ꯁꯤꯕ ꯌꯥꯗꯦ ꯐꯖꯔꯝꯗꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯥꯏꯗꯕꯨ ꯀꯅꯥꯅ ꯁꯤꯅꯒꯦꯅꯦ ꯁꯤ ꯉꯁꯤ ꯑꯩꯅ ꯄꯤꯔꯤꯕ ꯑꯕꯣꯛꯀꯤ ꯁꯝꯁꯦ ꯉꯁꯤꯗꯒꯤ ꯏꯁꯨꯒꯤ ꯁꯝ ꯑꯣꯏꯖꯔꯣꯀꯣ ꯏꯁꯨ ꯅꯨꯄꯤ ꯁꯝ ꯑꯁꯦ ꯏꯁꯝ ꯁꯝꯕ ꯅꯠꯇꯦꯀꯣ ꯃꯇꯦꯛ ꯃꯌꯥꯏ ꯂꯩꯔꯕ ꯑꯩꯒꯤ ꯁꯝꯅꯤꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯅ ꯃꯁꯥ ꯅꯥꯟꯅ ꯊꯝꯃꯨꯀꯣ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯏꯕꯦꯝꯍꯜꯒꯤ ꯃꯀꯣꯛꯇ ꯁꯝꯗꯨ ꯍꯦꯛ ꯍꯥꯞꯄꯒ ꯁꯝꯁꯤꯡꯗꯨ ꯏꯕꯦꯝꯍꯜꯒꯤ ꯃꯀꯣꯛꯇ ꯂꯣꯏꯅ ꯍꯧꯈꯤꯔꯝꯃꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯏꯕꯦꯝꯍꯜ ꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯕꯣꯛ ꯁꯝꯁꯦ ꯑꯩꯒꯤ ꯀꯣꯛꯇꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯌꯥꯈꯤꯗ꯭ꯔꯦ ꯀꯟꯅ ꯅꯞꯈ꯭ꯔꯦ ꯁꯤꯗꯤ ꯀꯃꯥꯏ ꯂꯧꯊꯣꯛꯀꯅꯤ ꯑꯕꯣꯛ ꯀꯥꯏꯗꯩ ꯂꯧꯊꯣꯛꯄ ꯌꯥꯗꯣꯏꯅꯣ ꯑꯕꯣꯛꯅ ꯍꯥꯏꯗ꯭ꯔꯣ ꯏꯆꯝ ꯆꯝꯕ ꯁꯝ ꯅꯠꯇꯦꯗꯅ ꯍꯧꯖꯤꯛꯇꯤ ꯏꯁꯨꯒꯤ ꯑꯣꯏꯔꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤꯕ ꯌꯥꯗꯦ ꯌꯨꯝꯗ ꯍꯜꯂꯣ ꯏꯁꯨꯒꯤ ꯀꯨꯆꯨꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯐꯖꯔꯛꯂꯕꯅꯤ ꯑꯗꯨꯅ ꯏꯁꯨ ꯁꯤꯕ ꯌꯥꯗꯦꯀꯣ ꯑꯗꯣ ꯑꯕꯣꯛ ꯑꯩꯗꯤ ꯑꯕꯣꯛꯇ ꯄꯤꯅꯕ ꯀꯩꯁꯨ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯕꯣꯛꯀꯤ ꯁꯝꯁꯦ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯂꯧꯒꯅꯤ ꯏꯁꯨꯅ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯕꯣꯛꯅ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯏꯟꯕ ꯇꯥꯕꯅꯤꯅꯦ ꯀꯔꯤ ꯋꯥꯅꯣ ꯑꯕꯣꯛ ꯑꯕꯣꯛꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩ ꯏꯟꯒꯦ ꯑꯗꯣ ꯑꯕꯣꯛ ꯐꯠꯇꯕ ꯊꯕꯛꯇꯣ ꯍꯥꯏꯅꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯏꯁꯨꯒꯤ ꯄꯨꯛꯆꯦꯜꯁꯤꯗꯤ ꯍꯥꯏꯅꯔꯨꯗ꯭ꯔꯕꯁꯨ ꯇꯥꯛꯅꯗ꯭ꯔꯕꯁꯨ ꯌꯥꯔꯦꯅꯦ ꯑꯗꯨꯅꯤ ꯑꯕꯣꯛꯅ ꯍꯥꯏꯒꯦ ꯇꯧꯔꯤꯕꯁꯦ ꯃꯤꯒꯤ ꯐꯠꯇꯕ ꯃꯤꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯁꯝ ꯑꯁꯤꯒꯤ ꯃꯃꯜ ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯆꯠꯂꯨ ꯌꯨꯝꯗ ꯍꯟꯖꯔꯣ ꯑꯕꯣꯛ ꯑꯩꯗꯤ ꯑꯩꯒꯤ ꯌꯨꯝꯗꯣ ꯀꯔꯣꯝꯗꯅꯣ ꯀꯔꯤꯗꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ ꯏꯍꯦ ꯁꯤ ꯑꯕꯣꯛ ꯇꯥꯛꯀꯦ ꯇꯨꯡ ꯍꯟꯗꯨꯅꯅꯦ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯈꯣ ꯑꯗꯨꯒꯅꯦ ꯃꯆꯥ ꯆꯦꯟꯕꯤ ꯁꯟꯕꯤ ꯑꯃ ꯊꯦꯡꯅꯒꯅꯤ ꯁꯟꯕꯤꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯁꯨꯝ ꯆꯠꯂꯨ ꯁꯟꯕꯤꯗꯨꯅꯅꯦ ꯂꯦꯞꯄ ꯃꯐꯝꯗꯣ ꯅꯣꯏꯒꯤ ꯌꯨꯝ ꯎꯔꯕꯅꯤꯀꯣ ꯍꯣꯏ ꯑꯕꯣꯛ ꯑꯗꯨꯗꯤ ꯑꯩ ꯑꯕꯣꯛꯅ ꯍꯥꯏꯕ ꯃꯥꯏꯀꯩꯁꯤꯗ ꯆꯠꯂꯒꯦꯀꯣ ꯑꯩꯒꯤꯁꯨ ꯁꯝꯍꯧꯔꯦ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯑꯕꯣꯛꯇꯣ ꯀꯥꯏꯗꯅꯣ ꯍꯪꯍꯧꯗ꯭ꯔꯤꯅꯤ ꯑꯕꯣꯛ ꯍꯧꯖꯤꯛꯀꯤ ꯁꯝ ꯌꯣꯟꯕꯤ ꯑꯕꯣꯛꯇꯣ ꯀꯔꯝ ꯆꯠꯈ꯭ꯔꯒꯦ ꯌꯥꯝ ꯊꯨꯅ ꯃꯥꯡꯈꯤꯗ ꯏꯕꯦꯝꯍꯜ ꯏꯉꯉꯛꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯕ ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯁꯟꯕꯤꯗꯨꯅ ꯏꯕꯦꯝꯍꯜꯕꯨ ꯌꯨꯝ ꯃꯅꯥꯛ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒ ꯁꯟꯕꯤꯗꯨꯁꯨ ꯃꯥꯡꯈꯤꯔꯝꯃꯤ ꯏꯕꯦꯝꯍꯜ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯌꯨꯝꯗ ꯆꯪꯂꯛꯏ ꯃꯕꯨꯡ ꯑꯍꯜꯅ ꯀꯅꯥꯅꯣ ꯊꯣꯡꯒꯥꯜꯗ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕꯤ ꯃꯁꯝ ꯐꯕꯤ ꯅꯨꯄꯤ ꯑꯃ ꯅꯣꯛꯇ ꯆꯪꯉꯛꯏꯁꯤꯅ ꯁꯤꯕꯨ ꯑꯩꯈꯣꯏ ꯏꯕꯦꯝꯍꯜꯕꯨ ꯌꯥꯝ ꯃꯥꯜꯂꯤꯗ ꯇꯥꯆꯧ ꯑꯩ ꯁꯝ ꯍꯧꯔꯦ ꯐꯖꯕ꯭ꯔꯥ ꯇꯥꯆꯧ ꯑꯩꯒꯤ ꯁꯝꯁꯦ ꯀꯔꯤꯅꯣ ꯏꯕꯦꯝꯍꯜ ꯅꯪꯗꯤ ꯁꯣꯝꯗ ꯃꯥꯡꯈ꯭ꯔꯦꯅ ꯀꯣꯏꯊꯤ ꯊꯤꯅꯔꯤ ꯑꯩꯕꯨꯗꯤ ꯅꯠꯇꯦ ꯑꯕꯣꯛꯀ ꯄꯥꯕꯒꯅ ꯑꯗꯣ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯁꯝꯅꯣ ꯑꯗꯨ ꯌꯥꯝ ꯁꯥꯡꯕ ꯑꯃ ꯍꯥꯞꯄꯒ ꯂꯥꯛꯏꯗꯨꯅ ꯃꯕꯨꯛ ꯐꯕ ꯑꯕꯣꯛ ꯑꯃꯅ ꯄꯤꯔꯛꯏꯅꯤ ꯑꯕꯣꯛ ꯑꯩ ꯁꯝ ꯍꯧꯔꯦ ꯃꯕꯨꯡ ꯑꯍꯜꯗꯨꯅ ꯏꯕꯣꯛ ꯂꯩꯇꯦ ꯅꯪ ꯊꯤꯕ ꯊꯣꯛꯈꯤꯕꯅꯤ ꯃꯥꯏ ꯁꯤꯝꯁꯤꯕꯨ ꯑꯁꯦꯡꯕꯔꯣ ꯅꯠꯇ꯭ꯔꯒ ꯁꯟ ꯃꯃꯩꯅ ꯁꯦꯝꯕ ꯑꯣꯏꯔꯖꯥꯠꯂꯣ ꯁꯟ ꯃꯃꯩꯗꯤ ꯃꯥꯟꯗꯦ ꯌꯦꯡꯕꯗ ꯀꯩꯅꯣꯝ ꯇꯧꯏ ꯌꯥꯝ ꯐꯖꯩ ꯃꯆꯦꯅ ꯀꯅꯥꯅꯣ ꯁꯤꯅ ꯏꯆꯦ ꯇꯨ ꯑꯩꯒꯤ ꯁꯝ ꯏꯕꯦꯝꯍꯜ ꯅꯪ ꯑꯣꯏꯔꯦ ꯑꯗꯨꯒ ꯀꯥꯏꯗꯩ ꯁꯝꯅꯣ ꯀꯅꯥꯒꯤꯅꯣ ꯅꯪꯅ ꯍꯥꯞꯂꯒ ꯂꯥꯛꯏꯗꯨꯕꯣ ꯏꯃꯥ ꯌꯥꯝ ꯐꯖꯩꯌꯦ ꯀꯔꯥꯏꯅꯣ ꯂꯧꯊꯣꯔꯛꯁꯦ ꯑꯩ ꯑꯝꯇ ꯌꯦꯡꯒꯦ ꯏꯆꯦ ꯂꯧꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯍꯧꯈ꯭ꯔꯕꯅꯤ ꯇꯥꯅꯤꯡꯗꯦꯍꯦ ꯃꯕꯨꯛꯁꯨ ꯐꯠꯇ꯭ꯔꯤ ꯀꯔꯥꯏꯅꯣꯁꯤ ꯂꯧꯊꯣꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯞꯀꯦꯃꯤ ꯐꯖꯔꯗꯤ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯏꯆꯦ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯕꯅꯤ ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ ꯑꯩ ꯂꯧꯊꯣꯛꯀꯦ ꯑꯌꯣ ꯑꯁ ꯏꯆꯦ ꯅꯥꯏꯌꯦ ꯁꯝ ꯐꯣꯏꯒꯅꯨ ꯏꯆꯦ ꯀꯩꯅꯣ ꯁꯤꯗꯤ ꯌꯥꯗꯦꯅ ꯁꯤꯗꯤ ꯑꯁꯦꯡꯕꯒꯤ ꯏꯕꯦꯝꯍꯜꯒꯤ ꯁꯝ ꯑꯍꯧꯕꯅꯤꯅ ꯀꯩꯅꯣ ꯀꯩꯗꯧꯅꯔꯒꯦ ꯃꯥꯅ ꯀꯅꯥꯅꯣ ꯃꯥꯒꯤ ꯃꯁꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯁ ꯐꯖꯩꯍꯦ
ꯑꯩꯈꯣꯏ ꯏꯕꯦꯝꯍꯜꯅꯤ ꯏꯃꯥ ꯆꯠꯂꯣꯗ ꯑꯩꯈꯣꯏ ꯏꯕꯦꯝꯍꯜꯅꯤ ꯀꯥꯏꯅ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯏꯃꯥꯗꯤ ꯃꯥꯅꯤ ꯏꯃꯥ ꯑꯩꯒꯤ ꯁꯝꯅꯤ ꯈꯪꯉꯤꯍꯦ ꯃꯥꯅꯤꯅꯦ ꯏꯕꯦꯝꯍꯜ ꯅꯪꯗꯤ ꯀꯥꯏꯗꯩ ꯁꯝꯅꯣ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯂꯛꯏꯔꯥ ꯍꯥ ꯅꯪ ꯁꯝ ꯐꯥꯎꯕ ꯍꯨꯔꯥꯟꯕ ꯍꯧꯔꯦꯅꯦ ꯍꯥ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯂꯒꯅꯦ ꯃꯄꯨꯗ ꯄꯤꯈꯣ ꯏꯃꯥ ꯉꯥꯏꯁꯤ ꯑꯍꯧꯕꯅꯤ ꯇꯥꯅꯤꯡꯗꯦꯍꯦ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥ ꯃꯕꯣꯛ ꯃꯕꯨꯡ ꯌꯥꯏꯃ ꯃꯁꯤ ꯌꯥꯏꯃ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ ꯃꯣꯏꯁꯨ ꯏꯕꯦꯝꯍꯜ ꯎꯕꯗ ꯏꯪꯉꯛꯈ꯭ꯔꯦ ꯏꯕꯦꯝꯍꯜꯅꯁꯨ ꯃꯣꯏꯗ ꯁꯝꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯃꯄꯥꯒ ꯃꯕꯣꯛꯀꯗꯤ ꯊꯥꯖꯔꯝꯃꯤ ꯑꯗꯨꯒ ꯃꯣꯏ ꯑꯇꯩꯗꯤ ꯏꯕꯦꯝꯍꯜꯒꯤ ꯋꯥꯗꯨ ꯊꯥꯖꯔꯝꯗꯦ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯏꯕꯦꯝꯍꯜꯒꯤ ꯀꯨꯆꯨ ꯀꯨꯃꯦꯜꯁꯨ ꯌꯥꯝꯅ ꯉꯧꯅ ꯐꯖꯔꯝꯃꯤ ꯑꯗꯨꯒ ꯃꯥꯏ ꯆꯥꯝꯕ ꯐꯨꯔꯤ ꯊꯣꯛꯂꯝꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯐꯔꯛꯇꯨꯅ ꯏꯕꯦꯝꯍꯜ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯏꯕꯦꯝꯍꯜꯒꯤ ꯐꯖꯕ ꯃꯁꯝ ꯐꯖꯕ ꯃꯁꯛꯇꯨꯗ ꯃꯁꯤ ꯑꯅꯤꯗꯨꯗꯤ ꯀꯜꯂꯛꯄꯅ ꯌꯥꯗ꯭ꯔꯤ ꯃꯣꯏ ꯑꯅꯤꯗ ꯅꯠꯇꯅ ꯑꯎꯕ ꯅꯨꯄꯤ ꯃꯈꯩ ꯏꯕꯦꯝꯍꯜꯒꯤ ꯁꯝꯗ ꯀꯜꯂꯛꯂꯝꯃꯤ ꯑꯗꯨꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥꯅ ꯀꯩꯗꯧꯔꯦ ꯅꯪꯅ ꯁꯨꯁꯨꯠ ꯀꯥꯞꯄꯤꯕꯗꯨꯅ ꯃꯁꯤ ꯌꯥꯏꯃꯅ ꯀꯧꯕꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇ ꯃꯆꯦ ꯑꯍꯜꯅ ꯑꯣ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯏꯕꯦꯝꯍꯜ ꯑꯣꯏꯅ ꯄꯥꯝꯃꯦ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯀꯞꯄꯤꯅꯤ ꯍꯦꯔꯥ ꯁꯛꯇꯥꯁꯤꯗꯤ ꯑꯩꯗꯤ ꯀꯩꯗꯧꯔꯕꯅꯣꯅ ꯄꯥꯈꯠꯂꯨꯔꯦ ꯏꯃꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯅꯆꯥꯒꯤ ꯊꯃꯣꯏꯗ ꯋꯥꯔꯤꯕꯁꯤ ꯑꯩꯒ ꯈꯪꯅꯖꯕ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯅ ꯄꯥꯝꯃꯦ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯃꯗꯨꯗ ꯏꯀꯥꯏꯕ ꯑꯋꯥꯕ ꯐꯥꯎꯈꯤꯕꯗꯣ ꯀꯩꯅꯦꯒꯤ ꯁꯤꯗꯤ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯅꯦ ꯁꯤꯗꯤ ꯍꯩ ꯑꯩ ꯑꯣꯏꯕꯒꯤ ꯐꯕꯅꯤ ꯅꯄꯥꯗꯒ ꯍꯥꯏꯔꯨ ꯂꯥꯛꯎꯅꯨꯀꯣ ꯇꯞꯇꯥꯈꯩ ꯐꯨꯖꯔꯛꯁꯅꯤ ꯅꯆꯦ ꯑꯍꯜꯅ ꯑꯩꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯃꯁꯝꯁꯦ ꯀꯛꯊꯠꯄꯅ ꯐꯗꯧ ꯃꯥꯜꯂꯦ ꯁꯝꯁꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏꯅ ꯀꯥꯏꯅꯍꯟꯗꯧꯔꯦ ꯃꯥꯅ ꯃꯁꯝ ꯍꯦꯛ ꯍꯧꯔꯒ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯅꯨꯄꯥ ꯑꯝꯇ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯥ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯕꯁꯦ ꯁꯨꯛꯈꯪ ꯈꯪꯂꯣꯏꯔꯣꯏꯗ꯭ꯔꯅ ꯀꯤꯕ ꯑꯃ ꯁꯨꯝ ꯐꯥꯎꯔꯕꯅꯤ ꯀꯛꯂꯁꯤ ꯃꯥꯒꯤ ꯃꯁꯝꯗꯣ ꯐꯖꯕꯗ ꯅꯠꯇꯅ ꯌꯥꯝꯁꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯏꯃꯥꯁꯨ ꯃꯉꯣꯟꯗꯒꯤ ꯁꯃꯥꯟꯊꯣꯡ ꯈꯤꯇ ꯂꯧꯍꯧꯒꯦ ꯑꯗꯣ ꯃꯥꯕꯨ ꯀꯔꯥꯏ ꯆꯠꯈꯤꯒꯦ ꯑꯕꯣꯛꯀ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯔꯨ ꯂꯨꯖꯕ ꯆꯠꯈꯤꯕꯅꯤ ꯌꯨꯝꯗ ꯂꯨꯕ ꯌꯥꯕꯗꯣ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯇꯥꯅ ꯆꯠꯂꯤꯕꯅꯤꯅꯦ ꯁꯝꯗꯣ ꯃꯤꯌꯥꯝꯗ ꯎꯠꯅꯤꯡꯗꯅ ꯃꯁꯤ ꯌꯥꯏꯃꯅ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒ ꯍꯟꯖꯤꯟꯅꯅꯕ ꯂꯣꯏꯅ ꯁꯤꯡꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯕꯦꯝꯍꯜꯗ ꯀꯩꯗꯧꯒꯦꯉꯣ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯏꯀꯥꯏꯕꯅ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯥꯅ ꯄꯥꯝꯂꯤꯕ ꯏꯀꯥꯏ ꯈꯪꯗꯕꯁꯤꯅꯅꯤ ꯑꯩꯅ ꯑꯄꯥꯝꯕ ꯅꯨꯄꯥꯒ ꯈꯪꯅꯔꯤꯁꯦ ꯅꯪꯁꯨ ꯌꯥꯔꯦꯍꯦ ꯃꯃꯥꯏꯁꯤꯕꯨ ꯀꯥꯏꯗ ꯄꯥꯟꯕꯅꯣ ꯏꯃꯥ ꯑꯕꯣꯛꯀ ꯏꯕꯦꯝꯍꯜꯒ ꯍꯜꯂꯛꯏ ꯁꯝ ꯀꯛꯄꯩꯗꯣ ꯍꯥꯏꯌꯣ ꯍꯟꯕ ꯍꯜꯂꯛꯂꯕꯗꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯀꯛꯂꯗꯕꯅꯤ ꯃꯁꯤ ꯌꯥꯏꯃꯅ ꯑꯩꯈꯣꯏ ꯏꯕꯦꯝꯍꯜꯗ ꯁꯝꯁꯤ ꯄꯤꯔꯝꯕ ꯁꯝ ꯌꯣꯟꯕꯤ ꯍꯟꯅꯨꯕꯤꯗꯣ ꯑꯃꯨꯛꯇꯕꯨ ꯊꯤꯔꯨꯒꯦꯗ ꯑꯩ ꯅꯪꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯣꯏꯁꯨꯅꯦ ꯑꯩꯈꯣꯏ ꯏꯕꯦꯝꯍꯜꯗꯧꯅ ꯁꯝ ꯐꯖꯕ ꯃꯤ ꯑꯃꯇ ꯊꯤꯔꯨꯈꯤꯒꯦ ꯄꯤꯕꯤꯔꯛꯅꯕ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥꯈꯩ ꯃꯥꯒꯤ ꯂꯣꯏ ꯑꯣꯏꯈ꯭ꯔꯅꯤ ꯏꯕꯦꯝꯍꯜꯅ ꯑꯕꯣꯛ ꯏꯆꯦ ꯑꯩꯅ ꯍꯥꯏꯔꯝꯃꯤꯁꯦ ꯀꯩ ꯍꯥꯏꯅꯣ ꯅꯆꯦ ꯑꯩꯅ ꯉꯥꯡꯕ ꯋꯥꯕꯨ ꯂꯥꯛꯎꯁꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯃꯃꯥꯅ ꯏꯕꯦꯝꯍꯜ ꯅꯪꯒꯤ ꯁꯝꯗꯣ ꯏꯃꯥ ꯈꯔ ꯀꯛꯂꯒ ꯁꯃꯥꯟꯗꯣꯡ ꯂꯧꯒꯦ ꯉꯥꯏꯈꯣ ꯃꯆꯦ ꯑꯍꯜꯅ ꯏꯃꯥ ꯇꯦꯟꯅ ꯀꯛꯊꯠꯂꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯁꯤ ꯉꯥꯡꯁꯦ ꯏꯔꯥꯡ ꯌꯥꯝ ꯇꯧꯗꯧꯔꯤ ꯏꯃꯥ ꯈꯔꯗꯤ ꯀꯛꯎ ꯇꯦꯟꯅ ꯂꯣꯏꯅꯗꯤ ꯀꯛꯀꯅꯨ ꯃꯕꯣꯛꯅ ꯀꯔꯤꯒꯤ ꯏꯁꯨꯒꯤ ꯁꯝ ꯀꯛꯇꯣꯏꯕ ꯏꯁꯨꯅ ꯁꯝ ꯍꯧꯗꯗꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯋꯥꯅ ꯀꯞꯇꯨꯅ ꯂꯩꯔꯛꯄꯗꯗꯤ ꯅꯣꯏꯅ ꯅꯣꯛꯅꯗꯣꯏꯒ ꯊꯤꯅ ꯇꯧꯕꯤꯗꯣꯏꯒ ꯇꯧ ꯂꯩꯔꯒ ꯍꯧꯖꯤꯛꯅ ꯏꯁꯨꯅ ꯁꯝ ꯃꯌꯥꯝ ꯑꯃ ꯍꯧꯔꯀꯥꯟꯁꯤꯗꯗꯤ ꯀꯜꯂꯛꯇꯅ ꯁꯝ ꯀꯛꯀꯦ ꯀꯀꯥꯏꯗꯅ ꯅꯌꯥꯗꯨꯗ ꯐꯅꯦꯛ ꯑꯆꯣꯠꯄꯁꯦ ꯅꯝꯁꯤꯜꯂꯛꯎꯔꯥ ꯀꯛꯇ ꯀꯛꯎ ꯅꯝꯁꯤꯜꯂꯛꯀꯦ ꯃꯆꯦ ꯑꯍꯜꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯁꯨꯛꯁꯤ ꯁꯤꯗꯦ ꯁꯤꯈꯤꯔꯣꯏ ꯑꯩꯗꯤ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅꯅꯦ ꯈꯨꯃꯨ ꯁꯥꯡꯅ ꯊꯣꯛꯂꯒ ꯂꯩꯕꯗꯣ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯈꯤꯅꯤ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯃꯃꯥꯅ ꯍꯩ ꯅꯄꯥꯗꯨꯝ ꯍꯥꯏꯗꯣꯛꯂꯒꯅꯦ ꯐꯨꯍꯟꯒꯦ ꯍꯥꯏꯔꯛꯀꯅꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯁꯝꯒ ꯄꯥꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯏꯕꯦꯝꯍꯜꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯖꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯨꯗ ꯃꯐꯝ ꯃꯐꯝꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯏꯕꯦꯝꯍꯜꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯈꯔ ꯑꯃꯗꯤ ꯁꯝꯂꯣꯟꯕꯤ ꯍꯅꯨꯕꯤ ꯊꯤꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯕꯁꯨ ꯌꯥꯎꯅꯔꯝꯃꯤ ꯏꯕꯦꯝꯍꯜꯒꯤ ꯃꯃꯥꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯅꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯐꯗꯧꯕꯅꯤ ꯃꯥꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯅ ꯄꯣꯊꯥꯕꯒ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯃꯕꯨꯡ ꯌꯥꯏꯃꯅ ꯏꯃꯥ ꯋꯥꯔꯨꯔꯅꯨ ꯉꯁꯤꯗꯩꯗꯤ ꯑꯩꯈꯣꯏꯗꯅꯦ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯂꯔꯣꯏ ꯑꯩꯅ ꯊꯣꯡꯒꯥꯜꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯏꯕꯦꯝꯍꯜ ꯃꯁꯥꯒꯤ ꯑꯔꯨꯕ ꯑꯅꯥꯕ ꯑꯃꯅ ꯅꯥꯗꯨꯅ ꯂꯩꯕꯅ ꯌꯨꯝ ꯄꯥꯜꯍꯟꯖꯔꯣꯏ
ꯑꯗꯨꯅ ꯃꯤ ꯑꯃꯗꯨ ꯌꯨꯝꯁꯤꯗ ꯍꯥꯏꯅ ꯁꯤꯡꯅꯕ ꯆꯪꯕꯤꯔꯛꯀꯅꯨꯅ ꯏꯔꯒ ꯊꯦꯠꯂꯝꯂꯕꯅꯤ꯫ ꯑꯗꯨꯅ ꯍꯦꯛ ꯐꯔꯦ, ꯅꯃꯥ ꯄꯣꯊꯥꯕ ꯈꯔ ꯐꯪꯂꯅꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯥꯝꯅ ꯌꯥꯎꯏꯀꯣ꯫ ꯏꯃꯥꯗꯤ ꯃꯣꯏꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯂꯧꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯅꯕꯣꯛꯀꯅ ꯐꯒꯅ ꯌꯥꯝꯃꯟꯗꯗꯅ ꯇꯣꯛꯄꯩ ꯋꯥꯅꯤ꯫ ꯏꯃꯥ, ꯃꯗꯨ ꯂꯧꯁꯤꯜꯂꯨꯔꯒ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯄꯤꯕ ꯉꯝꯗ꯭ꯔꯗꯤꯅꯦ ꯃꯤꯅ ꯅꯁꯝ ꯈꯣꯏꯆꯈꯤꯁꯅꯤ꯫ ꯍꯣꯏꯅꯦ, ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯩꯈꯣꯏ ꯏꯕꯦꯝꯍꯜꯁꯤꯅ ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯌꯥꯔꯕꯗꯤ ꯈꯔꯁꯨ ꯐꯗꯧꯅꯤ꯫ ꯃꯥꯅ ꯀꯔꯝꯕ ꯅꯨꯄꯥꯕꯨ ꯄꯥꯝꯂꯤꯕꯅꯣ ꯉꯝꯂꯣꯏ ꯇꯜꯂꯤꯗ ꯍꯥꯏ ꯂꯩ ꯋꯥꯅꯤ꯫ ꯑꯗꯨꯔꯣ, ꯃꯆꯦ ꯑꯅꯤꯁꯤꯒ ꯑꯩꯒ ꯇꯥꯆꯧꯒ ꯑꯩꯈꯣꯏ ꯃꯔꯤꯅ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯇꯨꯡ ꯃꯗꯨꯗ ꯃꯥ ꯄꯥꯅꯤ, ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯌꯥꯗ꯭ꯔꯤꯗꯣ꯫ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯂꯤ ꯃꯤꯁꯤꯡꯁꯦ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯅ ꯂꯥꯛꯄ ꯑꯝꯇ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯁꯛ ꯐꯖꯕ, ꯃꯁꯝ ꯐꯖꯕꯗꯨꯗ ꯄꯥꯝꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯝꯇ ꯌꯥꯗ꯭ꯔꯤꯉꯩ ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦꯗ꯫ ꯃꯥꯅ ꯃꯁꯛ ꯊꯤꯔꯤꯉꯩꯗꯁꯨ ꯋꯥꯏ, ꯐꯖꯔꯀꯥꯟꯗꯁꯨ ꯋꯥꯏ꯫ ꯑꯗꯨꯕꯨ ꯃꯥ ꯂꯩꯔꯤꯈꯩꯗꯤ ꯃꯆꯦ ꯑꯅꯤꯁꯤꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯧ ꯃꯥꯟꯗꯦꯕꯣ꯫ ꯃꯣꯏ ꯑꯅꯤꯗꯣ ꯌꯨꯝ ꯄꯥꯟꯕ ꯈꯪꯅꯤꯡꯂꯕꯗꯤ ꯑꯩꯈꯣꯏ ꯏꯆꯟ ꯏꯕꯦꯝꯍꯜꯗꯧꯅ ꯃꯕꯨꯛ ꯐꯧ ꯀꯂꯛ ꯃꯤꯍꯧꯕ ꯊꯥꯗꯣꯛ꯫ ꯃꯤꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ, ꯃꯤꯒꯤ ꯑꯁꯣꯏꯕꯗ ꯅꯣꯛꯅꯒꯅꯨꯅ ꯍꯥꯏꯌꯨ꯫ ꯑꯗꯨꯒ ꯏꯃꯥꯁꯨ ꯑꯐꯕ ꯃꯃꯥ ꯑꯃ ꯑꯣꯏꯔꯣ꯫ ꯅꯆꯥꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯗꯣ ꯇꯣꯛꯑꯣ꯫ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯑꯩꯈꯣꯏꯁꯦ ꯏꯕꯦꯝꯍꯜꯒꯤ ꯃꯄꯥꯟꯗꯒꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯀꯦ ꯌꯦꯡꯉꯣ꯫ ꯑꯗꯨꯅ ꯏꯃꯥ, ꯑꯩꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ꯫ ꯑꯗꯣ ꯅꯆꯟꯅꯨꯄꯤ ꯏꯕꯦꯝꯍꯜꯗꯨꯕꯨ ꯀꯔꯥꯏ ꯂꯩꯍꯧꯒꯦ ꯍꯧꯖꯤꯛꯄꯣ? ꯃꯥꯗꯤ ꯈꯨꯜꯒꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯐꯥꯔꯒ ꯃꯥꯏ ꯃꯁꯝꯗꯣ ꯎꯝꯁꯤꯜꯂꯒ ꯌꯦꯡꯅꯍꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯕꯦꯝꯍꯜꯕꯨ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄ, ꯂꯨꯅ ꯂꯨꯅ ꯇꯧꯕꯤꯔꯛꯄꯗꯨ ꯅꯠꯇꯅ ꯃꯃꯥꯒ ꯃꯆꯦ ꯃꯕꯨꯡꯁꯤꯡꯅꯁꯨ ꯏꯕꯦꯝꯍꯜꯕు ꯌꯥꯝ ꯂꯨꯅ ꯇꯧꯔꯛꯄꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯃꯕꯨꯡ ꯑꯅꯤꯁꯨ ꯅꯨꯄꯤ ꯊꯤꯔꯤ, ꯃꯆꯦ ꯑꯅꯤꯁꯨ ꯑꯐꯕ ꯏꯃꯨꯡꯗ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯍꯜꯒꯤ ꯄꯨꯛꯆꯦꯜꯗꯤ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯕꯣꯛ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯑꯩꯃꯨꯛ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯁꯦ ꯂꯩꯔꯝꯒꯗ꯭ꯔꯅꯦ? ꯂꯩꯔꯝꯃꯣꯏꯗ꯫ ꯂꯩꯔꯝꯃꯣꯏ꯫ ꯏꯁꯨꯅ ꯐꯖꯕ ꯏꯍꯦꯟ ꯍꯦꯜꯂꯝꯒꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯑꯕꯣꯛꯅ ꯍꯥꯏꯒꯗꯕꯗꯤ ꯐꯖꯩ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯇꯧꯗꯦꯗ ꯑꯗꯨꯗꯤ, ꯑꯕꯣꯛꯇ ꯁꯨꯝ ꯑꯩꯅ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯃꯆꯤ ꯌꯥꯏꯃꯅ, ꯏꯕꯦꯝꯍꯜ ꯅꯪ ꯀꯩꯗꯧꯔꯤꯒꯦ? ꯆꯦꯡꯁꯦ ꯑꯃꯨꯛꯇ ꯈꯞꯃꯤꯟꯅꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯇꯜꯂꯤ ꯏꯆꯦ, ꯁꯝꯗ ꯐꯠꯇꯕ ꯌꯥꯝ ꯄꯛꯀꯅꯤꯌꯦ꯫ ꯏꯆꯦ ꯑꯗꯨꯝ ꯈꯞꯄꯣ, ꯑꯩ ꯁꯝꯒ ꯃꯣꯠꯍꯟꯕ ꯌꯥꯄꯣꯟꯇꯦ꯫ ꯃꯕꯣꯛꯅ, ꯆꯦꯡ ꯈꯞꯄ ꯌꯥꯎꯗ꯭ꯔꯁꯨ ꯐꯧ ꯈꯟꯕꯗꯨꯗꯤ ꯈꯔ ꯇꯧꯃꯤꯟꯅꯔꯨꯁꯣꯗꯅ꯫ ꯇꯜꯂꯤ ꯑꯕꯣꯛ, ꯃꯣꯏꯃꯥꯏꯅ ꯇꯧꯖꯁꯅꯤꯌꯦ꯫ ꯑꯗꯣ ꯑꯕꯣꯛ, ꯂꯝꯄꯥꯛ ꯐꯥꯎꯕ ꯊꯣꯛꯎꯁꯤꯔꯥ? ꯀꯩꯗꯧꯕ ꯊꯣꯛꯂꯨꯁꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯑꯩꯒꯤ ꯐꯖꯕ ꯁꯛꯁꯤ ꯎꯍꯜꯂꯒ ꯃꯤ ꯈꯔ ꯆꯥꯛꯍꯜꯂꯨꯁꯦ꯫ ꯃꯣꯏꯅ ꯑꯩꯒꯤ ꯐꯖꯕ ꯁꯛ, ꯐꯖꯕ ꯁꯝꯗ ꯉꯥꯎꯖꯕꯗꯣ ꯑꯩꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯣ꯫ ꯂꯥꯛꯑꯣ ꯑꯕꯣꯛ, ꯆꯥꯛꯍꯜꯂꯨꯁꯦꯕ꯫ ꯃꯃꯥꯅ, ꯏꯕꯦꯝꯍꯜ, ꯅꯆꯦ ꯑꯍꯜꯅ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯍꯣꯜꯂꯤꯁꯦ ꯈꯔ ꯌꯥꯎꯃꯤꯟꯅꯧꯗꯅ꯫ ꯏꯃꯥ, ꯑꯩ ꯀꯣꯛꯇ ꯏꯁꯤꯡ ꯄꯨꯕ ꯌꯥꯄꯣꯟꯇꯦ, ꯁꯝ ꯁꯣꯛꯀꯅꯤ꯫ ꯀꯣꯛꯇ ꯄꯨꯗ꯭ꯔꯁꯨ ꯈꯨꯠꯅ ꯌꯥꯜꯂꯒ ꯄꯨꯗꯅ꯫ ꯇꯜꯂꯤ ꯏꯃꯥ, ꯏꯆꯦ ꯑꯗꯨꯝ ꯍꯣꯟꯖꯁꯅꯤ꯫ ꯑꯩ ꯁꯝꯒ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯁꯝꯁꯤꯒꯤ ꯃꯄꯥꯟꯅꯅꯤ ꯉꯁꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯁꯛ ꯈꯪꯕꯤꯔꯤꯕ, ꯏꯆꯦ ꯑꯅꯤꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯂꯤꯕꯁꯤꯡꯁꯦ꯫ ꯑꯗꯨꯅ ꯑꯩꯅꯦ ꯍꯧꯖꯤꯛꯇꯤ ꯁꯝ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯗꯦ꯫ ꯃꯥꯏꯒꯁꯦ ꯅꯨꯡꯁꯥ ꯃꯉꯥꯜꯗ ꯊꯣꯛꯄ ꯌꯥꯄꯣꯟꯇꯦ꯫ ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤꯁꯨ ꯏꯕꯦꯝꯍꯜꯁꯤꯅ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯗꯨꯗꯤ ꯁꯝꯗꯣ ꯀꯦꯝ ꯁꯣꯛꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯣꯔꯦꯟ ꯇꯨꯝꯕꯗꯣ ꯂꯦꯞꯄꯒ ꯑꯣꯏꯅ ꯇꯨꯝꯃꯣꯀꯣ꯫ ꯇꯨꯝꯅꯤꯡꯂꯒ ꯇꯨꯝꯅꯤ, ꯇꯨꯝꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤꯃ꯫ ꯂꯥꯛꯑꯣ ꯑꯕꯣꯛ, ꯂꯝꯄꯥꯛꯇ ꯊꯣꯛꯎꯁꯤ꯫ ꯍꯣꯏ, ꯑꯕꯣꯛꯁꯦ ꯑꯍꯜ ꯑꯣꯏꯔꯃꯤꯅ ꯋꯥꯔꯦꯅꯦ꯫ ꯈꯔ ꯇꯞꯅ ꯆꯠꯁꯤꯅꯦ ꯅꯪꯕꯣ꯫ ꯃꯕꯨꯡ ꯌꯥꯏꯃꯅ, ꯀꯔꯥꯏꯗꯅꯣ ꯑꯕꯣꯛꯀ ꯅꯣꯏꯅꯤꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏꯗꯨꯅ? ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯌꯥꯝ ꯁꯣꯜꯂ ꯃꯥꯜꯂꯦ, ꯆꯥꯛ ꯌꯥꯝꯅ ꯄꯤꯖꯗꯕ ꯌꯥꯔꯣꯏ, ꯃꯁꯥ ꯀꯟꯅꯕ꯫ ꯆꯥꯕꯕꯨ ꯏꯌꯥ ꯌꯥꯗ꯭ꯔꯦꯗ ꯏꯁꯨ ꯅꯨꯄꯥ꯫ ꯏꯕꯦꯝꯍꯜꯅ, ꯇꯌꯥꯏ, ꯊꯣꯡꯒꯥꯜꯗ ꯑꯩꯒꯤ ꯃꯔꯝꯗ ꯏꯔꯒ ꯄꯪꯊꯦꯠꯇ ꯊꯦꯠꯄꯗꯣ ꯊꯦꯠꯀꯅꯨꯀꯣ꯫ ꯄꯥꯈꯠꯂꯤꯔꯣ ꯌꯨꯝ ꯄꯥꯟꯕ ꯈꯪꯒꯔꯣꯏꯅ? ꯑꯗꯨꯏꯗꯤ ꯄꯥꯈꯠꯇꯦꯗ ꯇꯌꯥꯏ꯫ ꯅꯨꯄꯥꯁꯤꯗꯤ ꯑꯩꯉꯣꯟꯗꯅꯦ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯁꯝꯁꯤꯅ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯗ ꯅꯨꯄꯥ 10 ꯀꯨꯟꯗꯤ ꯑꯩꯉꯣꯟꯗ ꯉꯥꯎꯗꯨꯅ ꯗꯣꯝ ꯗꯣꯝ ꯇꯨꯅꯤꯍꯦ꯫ ꯑꯩꯈꯣꯏ ꯏꯕꯦꯝꯍꯜꯁꯦ ꯍꯧꯖꯤꯛꯇꯤ ꯃꯁꯤꯡ ꯈꯨꯝꯕꯒꯁꯦ ꯍꯩꯔꯦꯅꯦ꯫ ꯑꯗꯣ ꯕꯣꯇꯣꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯥꯎꯔꯧ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ꯫ ꯃꯗꯨ ꯌꯥꯝ ꯆꯨꯝꯕꯅꯤ, ꯑꯗꯨꯅ ꯆꯦꯛꯁꯤꯟꯖꯧ꯫ ꯋꯥꯍꯩ ꯋꯥꯅꯤ, ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯏꯁꯨ ꯅꯨꯄꯤ, ꯅꯪꯕꯨ ꯍꯥꯟꯅꯒꯨꯝꯅ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕꯗꯣ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯑꯕꯣꯛꯇꯤ ꯏꯁꯨꯒꯤ ꯍꯥꯟꯅꯒꯤ
ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕ ꯏꯪ ꯇꯞꯄ ꯏꯀꯥꯏ ꯊꯤꯖꯕꯤ ꯃꯇꯧꯗꯣ ꯄꯥꯝꯈ꯭ꯔꯦꯗ꯫ ꯑꯕꯣꯛ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯑꯕꯣꯛ ꯑꯩꯅ ꯑꯣꯏꯅ ꯅꯩꯔꯗꯧꯕꯅꯤ꯫ ꯑꯩꯅ ꯊꯤꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯅꯣꯛꯅꯈꯤꯕ ꯀꯔꯥꯝꯈꯤꯕꯁꯤꯡ ꯑꯗꯣ ꯑꯩ ꯑꯝꯇ ꯀꯥꯎꯗ꯭ꯔꯤ, ꯂꯣꯏꯅ ꯂꯃꯟ ꯁꯤꯡꯗꯣꯏꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯏꯕꯦꯝꯍꯜꯒꯤ ꯃꯁꯝꯁꯤꯗꯤ ꯑꯩꯗꯤ ꯉꯥꯎꯔꯦ꯫ ꯑꯁꯨꯛ ꯐꯖꯕ ꯁꯝ ꯑꯁꯦ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯩꯗꯤ ꯎꯖꯔꯛꯇ꯭ꯔꯤ, ꯀꯗꯥꯏ ꯑꯃꯨꯛꯇꯕꯨ ꯄꯥꯏꯈꯤꯅꯤ꯫ ꯏꯟꯗꯣꯝꯆꯥ ꯈꯨꯠ ꯑꯃꯣꯠꯄꯗꯨꯅ ꯄꯥꯏꯔꯛꯀꯅꯨ, ꯁꯝꯒ ꯂꯣꯏꯅ ꯀꯦꯟꯈꯤꯕ ꯇꯥꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯃꯣꯠꯄꯅꯣꯍꯦ, ꯏꯔꯨꯖꯔꯒ ꯊꯣꯛꯂꯛꯏꯁꯤꯕꯣ, ꯁꯤ ꯑꯃꯨꯛꯇ ꯅꯥꯟꯒꯦ꯫ ꯏꯟꯗꯣꯝꯆꯥꯁꯦ ꯑꯃꯨꯛ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯣꯏꯅ ꯇꯥꯞ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯕ ꯅꯣꯏꯗ ꯍꯧꯔꯤꯕ ꯁꯝ ꯑꯗꯨꯒꯨꯝꯕꯗꯣ ꯅꯠꯇꯦꯌꯦ ꯏꯟꯗꯣꯝꯆꯥ꯫ ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ, ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤꯗ꯫ ꯏꯁꯨ ꯅꯨꯄꯤ, ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯍꯔꯥꯎꯗꯅ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯁꯥꯎꯔꯤꯕꯗꯨꯕꯣ? ꯑꯕꯣꯛ ꯃꯤꯒꯤ ꯁꯝꯕꯨ ꯇꯥꯞ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯈꯤꯕꯣ ꯀꯩꯅꯣ, ꯑꯩꯕꯨ ꯄꯪꯌꯥꯗ ꯌꯥꯕ ꯃꯤꯗꯧꯅ꯫ ꯑꯗꯣ ꯏꯁꯨ ꯅꯨꯄꯤ, ꯀꯔꯤꯒꯨꯝꯕ ꯏꯁꯨꯗ ꯁꯝ ꯑꯁꯦ ꯄꯤꯔꯝꯕ ꯑꯍꯜꯗꯣ ꯑꯃꯨꯛ ꯂꯥꯛꯂꯒ ꯁꯝꯁꯦ ꯄꯤꯔꯛꯎ ꯍꯥꯏꯔꯗꯤ ꯏꯁꯨꯗꯤ ꯀꯝꯗꯧꯅꯤ? ꯂꯥꯛꯑꯔꯣꯏꯗꯕꯣ, ꯁꯤꯕꯨ ꯁꯤꯔꯝꯂꯅꯤ ꯆꯔꯥ ꯍꯦꯟꯗꯅ꯫ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯂꯥꯛꯑꯁꯨ ꯁꯝꯁꯤꯗꯤ ꯄꯤꯔꯔꯣꯏ꯫ ꯃꯥꯅ ꯄꯥꯝꯕ ꯁꯝꯁꯤꯒꯤ ꯃꯃꯜꯗꯣ ꯀꯌꯥꯅꯣ ꯑꯗꯨ ꯑꯣꯏꯅ ꯄꯤꯔꯅꯤ꯫ ꯑꯍꯜ ꯑꯗꯣ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯕꯣꯛ ꯀꯥꯏꯗ ꯂꯥꯏꯔꯦꯝꯕꯤꯅꯣ, ꯃꯤꯅꯤ, ꯑꯍꯜ ꯈ꯭ꯋꯥꯡ ꯀꯣꯜꯂꯕ꯫ ꯑꯗꯨꯒ ꯑꯕꯣꯛ ꯏꯕꯥꯅꯤꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯛꯄꯁꯦ ꯂꯥꯏ ꯑꯃꯠꯇ ꯊꯣꯛꯂꯛꯄ ꯎꯕ꯭ꯔꯅꯦ? ꯑꯕꯣꯛ ꯂꯥꯏ ꯂꯩꯇꯦ, ꯂꯥꯏꯒꯅꯦ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯕꯣꯛꯁꯤ ꯂꯥꯏꯅꯤ, ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯨ ꯑꯕꯣꯛ, ꯄꯥꯕꯁꯨ꯫ ꯑꯇꯩꯗꯤ ꯑꯝꯇ ꯃꯋꯥ ꯂꯧꯗꯦ꯫ ꯑꯕꯣꯛ ꯌꯦꯡꯉꯨꯇꯣ, ꯃꯤꯁꯤꯡꯁꯤꯅ ꯑꯩꯒꯤ ꯐꯖꯕꯗ ꯉꯥꯎꯗꯅ ꯌꯦꯡꯅꯔꯤꯁꯦ꯫ ꯁꯝꯂꯥꯡꯁꯦ ꯍꯥꯏꯖꯤꯟꯒꯦꯍꯦ꯫ ꯍꯜꯂꯁꯤꯔ ꯏꯁꯨ ꯅꯨꯄꯤ, ꯑꯕꯣꯛꯁꯦ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯁ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯗꯤ ꯇꯜꯂꯤꯍꯦ, ꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯠꯂꯀꯥꯟꯗꯕ꯫ ꯑꯕꯣꯛ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯝꯃꯨ, ꯑꯩ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯒꯦ, ꯑꯗꯨꯒ ꯉꯥꯎꯍꯜꯂꯝꯒꯦ꯫ ꯉꯥꯏꯈꯣꯅꯦꯍꯦ ꯏꯁꯨ ꯅꯨꯄꯤ ꯅꯪꯕꯣ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯃꯁꯥꯁꯦ ꯅꯥꯄꯜꯅ ꯍꯦꯟꯈꯤꯗꯅ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤꯀꯣ ꯃꯁꯦ꯫ ꯏꯕꯦꯝꯍꯜꯒꯤ ꯄꯥꯝꯗꯕ ꯃꯇꯧ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯃꯤꯁꯤꯡꯅ ꯁꯨꯝ ꯇꯟꯕꯁꯨ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯔꯥꯞꯄꯗꯒꯤ ꯀꯣꯏꯕ ꯂꯥꯛꯄ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯣꯂꯦꯟ ꯀꯧꯕ ꯄꯥꯈꯪ ꯑꯃꯒ ꯏꯕꯦꯝꯍꯜꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯣꯂꯦꯟꯕꯨ ꯏꯕꯦꯝꯍꯜꯅ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯄꯥꯝꯕ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯇꯣꯂꯦꯟꯅꯁꯨ ꯏꯕꯦꯝꯍꯜꯕꯨ ꯍꯦꯛ ꯎꯕꯒ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯣꯏ ꯑꯅꯤ ꯇꯣꯏꯅꯁꯨ ꯎꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯁꯤ ꯑꯍꯜꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄꯅ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯦꯝꯍꯜꯗꯤ ꯌꯨꯝꯒꯤ ꯊꯕꯛꯇ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ꯫ ꯍꯥꯏꯔꯨꯔꯒ ꯃꯥꯒꯤ ꯃꯄꯥꯅ ꯏꯃꯨꯡ ꯑꯁꯤ ꯃꯁꯛ ꯈꯪꯕ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅ ꯅꯥꯄꯜ ꯇꯧꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯁꯨ ꯅꯨꯄꯤ, ꯅꯪꯕꯨ ꯀꯔꯥꯏꯗꯕꯨ ꯆꯠꯇꯣꯏꯅꯣ? ꯅꯆꯦꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯦ, ꯅꯪꯕꯨ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯈꯔ ꯌꯥꯎꯃꯤꯟꯅꯧꯗꯅ꯫ ꯑꯕꯣꯛꯁꯨ ꯃꯣꯏꯒꯁꯨ ꯃꯥꯟꯅꯔꯕꯣ? ꯑꯩꯅ ꯑꯕꯣꯛꯅ ꯏꯍꯦꯟ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯈꯟꯖꯔꯒ ꯑꯩ ꯆꯠꯂꯦꯕꯣ, ꯊꯕꯛꯇꯣ ꯃꯣꯏ ꯑꯗꯨꯝ ꯇꯧꯖꯔꯁꯅꯤ꯫ ꯏꯅꯝꯃꯍꯜꯒ ꯌꯥꯏꯃꯒꯁꯨ ꯊꯕꯛꯁꯦ ꯈꯔ ꯌꯥꯎꯕ ꯌꯥꯔꯤꯕꯅꯤ, ꯑꯗꯨꯝ ꯂꯩꯊꯣꯛꯑꯒ ꯂꯩ꯫ ꯇꯥꯆꯧꯒ ꯇꯌꯥꯏꯒꯁꯨ ꯀꯩꯝ ꯍꯥꯏꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯅꯝꯃ ꯑꯅꯤꯗꯨꯅ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯁꯤꯅ? ꯑꯁꯨꯛ ꯋꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯂꯩꯊꯣꯛꯏ ꯀꯥꯏ? ꯃꯥꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯈꯣꯏ ꯂꯥꯡꯗ ꯂꯩꯔꯒ ꯃꯃꯥꯏꯁꯤ ꯀꯥꯏꯗꯦꯅꯦ꯫ ꯏꯅꯝꯃ ꯋꯥ ꯉꯥꯡꯕꯗ ꯐꯖꯅ ꯉꯥꯡꯉꯨꯗ꯫ ꯃꯕꯣꯛꯅ ꯅꯪ ꯀꯗꯥꯏꯗꯅꯣ ꯆꯠꯅꯤꯗꯥꯏ, ꯆꯠꯂꯨꯔꯣ ꯆꯠꯂꯣ꯫ ꯁꯛꯇꯥꯁꯤꯡꯁꯤꯒ꯫ ꯃꯅꯝꯃ ꯌꯥꯏꯃꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯤꯕꯨ ꯍꯥꯟꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯦꯀꯣ, ꯍꯧꯖꯤꯛꯇꯤ ꯉꯥꯡꯅ ꯁꯛꯅꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦꯃꯤ꯫ ꯃꯅꯝꯃ ꯑꯍꯜꯅ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯃꯥꯅ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ, ꯈꯔ ꯀꯦꯖꯔꯤꯅꯤꯗ꯫ ꯍꯌꯦꯡ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯒ ꯃꯥ ꯍꯦꯟꯅ ꯐꯖꯔꯛꯁꯅꯤ꯫ ꯂꯥꯛꯑꯣꯁꯦ, ꯃꯥ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯣ꯫ ꯍꯣꯏ ꯏꯆꯦ, ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ? ꯏꯁꯨ ꯑꯇꯣꯝꯕꯤꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯋꯥꯐꯝꯗ ꯇꯥꯔꯅꯤꯁꯦ꯫ ꯑꯩꯅꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯁꯥꯁꯦ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯕꯗꯤ ꯏꯁꯨ ꯑꯇꯣꯝꯕꯤꯁꯦ ꯁꯦꯟꯅꯕꯤꯅꯅꯕ ꯀꯅꯥꯁꯨ ꯂꯩꯍꯧꯔꯣꯏꯁꯦ꯫ ꯁꯣꯝꯗꯅ ꯏꯕꯦꯝꯍꯜꯗꯤ ꯇꯣꯂꯦꯟꯒꯤ ꯌꯨꯝꯗꯒ ꯆꯠꯇꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯐꯅꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯄꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯨ ꯄꯥꯈꯠꯅꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯃꯕꯣꯛꯅ ꯀꯔꯤꯅꯣꯅꯦ, ꯑꯩꯈꯣꯏ ꯏꯕꯦꯝꯍꯜꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯁꯤꯕꯣ?
ꯃꯃꯥꯅ ꯃꯗꯨꯕꯨ ꯃꯁꯤ ꯂꯨꯍꯣꯡꯗꯧꯔꯦ ꯀꯥꯏꯁꯦ ꯀꯥꯎꯗꯨꯅ ꯆꯦꯟꯈ꯭ꯔꯖꯥꯠꯂꯅꯤ ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯅꯆꯟꯅꯨꯄꯤꯗꯣ ꯊꯣꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦꯔꯣ ꯄꯥꯕꯗꯨꯕꯨ ꯊꯣꯛꯈꯤꯗꯥꯏꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯊꯤꯔꯨꯕꯅ ꯐꯗꯣꯏꯔꯅꯦ ꯃꯁꯤ ꯌꯥꯏꯃꯅ ꯏꯃꯥ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯦꯀꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯣꯡꯉꯦ ꯃꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯧꯒ ꯇꯜꯂꯤ ꯃꯕꯣꯛꯅ ꯍꯜꯂꯛꯑꯦ ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯡꯁꯤꯗ ꯊꯣꯛꯑꯒ ꯇꯧꯔꯝꯃꯤꯁꯤꯅ ꯃꯃꯥꯅ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯒꯦ ꯉꯁꯥꯏꯗꯩꯕꯣ ꯏꯃꯥ ꯍꯣꯏꯗꯤ ꯏꯆꯥꯅ ꯍꯜꯂꯛꯇꯕꯁꯤꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦꯅꯦ ꯑꯩꯒꯤ ꯄꯥꯈꯠꯄꯤꯕ ꯑꯣꯏꯔꯝꯃꯣꯏ ꯏꯆꯦ ꯂꯨꯍꯣꯡꯕ ꯀꯥꯏꯅꯤꯅ ꯄꯥꯈꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯩ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯃꯇꯝꯅꯒ ꯐꯠꯇꯕꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯅ ꯏꯃꯥ ꯍꯣꯏꯅ ꯄꯥꯈꯠꯂꯤꯕꯅꯤꯅꯦ ꯏꯆꯥꯁꯦ ꯍꯥꯟꯅꯒꯤ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯀꯜꯂꯛꯄ ꯄꯥꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅꯦ ꯑꯗꯨꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯏꯃꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯗ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯍꯥꯟꯅꯗꯧꯅ ꯐꯤꯕꯝ ꯀꯥꯏꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯅ ꯌꯥꯝ ꯋꯥꯅ ꯂꯩꯕꯗꯨꯅꯤꯅꯦ ꯄꯥꯝꯃꯤꯁꯦ ꯏꯍꯦ ꯏꯃꯥꯅꯕꯨꯗꯣ ꯍꯥꯏꯈ꯭ꯔꯕꯣ ꯏꯃꯥ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯑꯗꯨꯒꯅꯦ ꯅꯣꯏꯒꯤ ꯂꯨꯍꯣꯡꯕꯒ ꯑꯩꯒ ꯃꯔꯤ ꯀꯩꯁꯨ ꯂꯩꯅꯗꯦꯀꯣ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯏꯆꯦꯅ ꯉꯁꯤ ꯂꯨꯍꯣꯡꯕ ꯐꯪꯂꯤꯕꯁꯦ ꯀꯅꯥꯒꯤ ꯃꯄꯥꯟꯅꯅꯣ ꯍꯥꯏꯕꯗꯣ ꯀꯥꯎꯗꯕ ꯐꯩ ꯏꯁꯨ ꯅꯪꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨꯅꯦꯍꯦ ꯅꯪꯕꯨ ꯌꯥꯝ ꯐꯔꯝꯕꯗꯥꯏꯅꯦ ꯑꯕꯣꯛꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯨꯐꯖꯝ ꯆꯥꯗꯅ ꯐꯖꯕꯁꯤꯗ ꯈꯜꯂꯛꯄ ꯌꯥꯎꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯆꯪꯂꯒ ꯂꯩꯔꯦ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝ ꯃꯋꯥ ꯂꯧꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯆꯪ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯗ ꯀꯨꯏꯔꯔꯣꯏ ꯑꯩꯁꯨ ꯌꯨꯝꯁꯤꯗꯩ ꯄꯥꯏꯈꯤꯗꯧꯕ ꯏꯕꯦꯝꯍꯜꯒꯤ ꯅꯥꯄꯜꯁꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯍꯦꯟꯒꯠꯂꯛꯄ ꯂꯦꯞꯂꯝꯗꯦ ꯐꯖꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅꯤꯅ ꯑꯁꯨꯝꯅ ꯃꯁꯦ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯏꯕꯦꯝꯍꯜꯒꯤ ꯁꯝ ꯄꯤꯔꯝꯕ ꯏꯕꯦꯝꯍꯜꯕꯨ ꯃꯁꯛ ꯃꯇꯧ ꯐꯖꯍꯜꯂꯝꯕ ꯂꯥꯏꯔꯦꯝꯕꯤꯗꯨ ꯂꯥꯏꯔꯕ ꯑꯃꯣꯠꯄ ꯆꯥꯛꯅꯤꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯏꯕꯦꯝꯍꯜꯒꯤ ꯌꯨꯝꯗ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯔꯩꯕ ꯈꯔ ꯍꯥꯞꯄꯤꯅꯕ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯊꯣꯡ ꯊꯤꯟꯕꯗꯨ ꯃꯤ ꯑꯇꯩ ꯀꯅꯥꯝꯇ ꯇꯥꯔꯝꯗꯦ ꯏꯕꯦꯝꯍꯜ ꯅꯠꯇꯅ ꯀꯅꯥꯅꯣ ꯊꯣꯡ ꯊꯤꯜꯂꯤꯁꯤꯕꯣ ꯏꯃꯥ ꯑꯕꯣꯛ ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦ ꯇꯥꯅꯤꯡꯗꯤꯌꯦ ꯂꯣꯏ ꯁꯤꯔꯕ ꯅꯣꯏ ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯝ ꯇꯥꯗ꯭ꯔꯕꯣ ꯑꯁ ꯊꯣꯡꯗꯨ ꯊꯤꯜꯂꯛꯀꯅꯨꯋꯣ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦꯍꯦ ꯆꯥꯛꯅꯤ ꯐꯤꯅ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯔꯩꯕ ꯈꯔ ꯍꯥꯞꯄꯤꯌꯨ ꯆꯥꯗ ꯊꯛꯇꯕꯅꯁꯨ ꯁꯤꯗꯧꯔꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯊꯣꯡꯗꯨ ꯊꯤꯜꯂꯛꯀꯅꯨꯍꯦ ꯇꯨꯝꯃꯒ ꯂꯣꯏ ꯀꯥꯏꯔꯦ ꯇꯨ ꯑꯩꯅ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅꯤ ꯗꯥꯍꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯗꯨ ꯂꯩꯌꯨ ꯃꯪꯒꯣꯜ ꯀꯥꯔꯛꯀꯅꯨ ꯀꯔꯤꯕꯨ ꯂꯩꯖꯥꯠꯅꯣ ꯍꯥꯞꯅꯤꯡꯉꯥꯏ ꯑꯝꯇꯕꯨ ꯂꯩꯇꯦꯅꯦ ꯑꯇꯣꯞꯄ ꯌꯨꯝꯗ ꯍꯪꯉꯨꯔꯒꯦꯔꯣ ꯍꯪꯉꯨꯔꯣꯀꯣ ꯍꯥꯞꯅꯤꯡꯉꯥꯏ ꯑꯃꯇ ꯂꯩꯇ꯭ꯔꯕꯗꯤ ꯏꯆꯥꯒꯤ ꯐꯖꯔꯕ ꯈꯖꯥꯏꯗꯣ ꯑꯃꯨꯛꯇ ꯅꯥꯟꯖꯒꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯁꯝꯂꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯅꯪꯕꯨ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯁ ꯅꯈꯨꯠ ꯑꯃꯣꯠꯄꯗꯨ ꯄꯥꯏꯔꯛꯀꯅꯨꯍꯦ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯁꯣꯛꯄ ꯌꯥꯕ꯭ꯔꯣ ꯃꯣꯠꯂꯤꯕ ꯅꯝꯅ ꯅꯝꯊꯤꯔꯤꯕ ꯆꯠꯂꯣ ꯑꯇꯩꯗ ꯍꯪꯉꯨꯔꯣ ꯏꯆꯥꯅꯨꯄꯤ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯏꯃꯥꯁꯨ ꯄꯥꯝꯗ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦ ꯇꯥꯔꯛꯂꯤꯕꯅꯤ ꯏꯆꯥꯁꯨ ꯑꯋꯥꯕ ꯃꯤꯀꯨꯞ ꯑꯃꯗ ꯀꯅꯥꯃꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯂꯛꯂꯝꯒꯅꯤꯗꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯥꯏꯔꯕ ꯅꯃꯥ ꯑꯩꯒꯤꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯈꯤꯇ ꯀꯣꯛꯍꯜꯂꯨ ꯅꯠꯇ꯭ꯔꯒ ꯏꯆꯥꯒꯤ ꯁꯝꯁꯦ ꯑꯃꯈꯛꯇ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯌꯨ ꯏꯃꯥꯅꯦ ꯏꯆꯥꯒꯤ ꯁꯝꯁꯦ ꯐꯖꯃꯟꯕꯁꯤꯗ ꯄꯥꯝꯕꯅ ꯂꯣꯏꯔꯦ ꯏꯃꯥꯗ ꯁꯝ ꯑꯃꯈꯛꯇ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯌꯨ ꯀꯔꯤꯃꯥꯏꯅ ꯇꯧꯕ ꯆꯥꯛꯅꯤ ꯐꯤꯅꯤꯕꯤꯅꯣ ꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗꯕꯁꯤꯕꯣ ꯆꯠꯂꯨꯅꯦꯍꯦ ꯑꯩꯉꯣꯟꯗ ꯃꯤ ꯀꯅꯥꯝꯇꯅꯅꯦ ꯃꯇꯦꯡ ꯄꯥꯡꯂꯛꯇꯦ ꯅꯪꯅ ꯍꯩꯄꯥꯃꯨꯛ ꯁꯥꯔꯛꯀꯅꯨ ꯆꯠꯂꯣ ꯌꯥꯍꯧꯕꯁꯤꯗ ꯗꯥꯍꯧꯒ ꯑꯝꯇ ꯌꯥꯗꯧ ꯃꯥꯟꯗꯦ ꯍꯣꯏ ꯏꯃꯥ ꯆꯠꯂꯒꯦꯀꯣ ꯏꯃꯥ ꯆꯠꯂꯦ ꯅꯪꯒꯤ ꯋꯥꯔꯕ ꯃꯤꯀꯨꯞ ꯂꯥꯛꯂꯕꯗꯤ ꯏꯃꯥꯃꯨꯛ ꯊꯤꯔꯧꯀꯣ ꯏꯁ ꯍꯣ ꯑꯩꯒꯤ ꯑꯋꯥꯕ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ ꯁꯛꯇꯥꯁꯤꯒ ꯆꯥꯛꯅꯤꯕꯤꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯕꯦꯝꯍꯜ ꯃꯁꯥ ꯉꯝꯂꯛꯇꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯂꯝꯕ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯃꯁꯝ ꯍꯧꯍꯜꯂꯝꯕ ꯑꯍꯜꯗꯨꯅꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯕꯨ ꯃꯥ ꯀꯌꯥ ꯊꯥꯎꯁꯥꯔꯝꯗꯦ ꯑꯗꯨꯕꯨ ꯏꯕꯦꯝꯍꯜ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯝꯗꯨ ꯀꯦꯜꯂꯛꯄ ꯀꯨꯆꯨ ꯃꯨꯁꯤꯜꯂꯛꯄ ꯃꯁꯥ ꯄꯨꯝꯕ ꯐꯨꯔꯤ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯏꯕꯦꯝꯍꯜ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯅ ꯃꯕꯣꯛꯀ ꯃꯄꯥꯒꯗ ꯃꯕꯨꯡꯗ ꯀꯞꯇꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯐꯅ ꯊꯤꯔꯤꯕꯁꯨ ꯐꯪꯗ꯭ꯔꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯗꯤ ꯑꯗꯨꯒ ꯏꯕꯦꯝꯍꯜꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯈꯤꯗꯨꯅ ꯃꯀꯣꯛꯀ ꯃꯃꯥꯏꯒꯗꯨ ꯐꯤ ꯈꯨꯝꯗꯨꯅ ꯀꯞꯇꯨꯅꯃꯨꯛ ꯂꯦꯟꯈꯤꯔꯝꯃꯤ